Image Paodam miyang tabiba punamapu khurumjari. Ngasigi maroiba pauda. Ima kaithelda nupa singna pofam phamjinba ngasidagi athingba thamle haina Minister Syam Kumar na haikre. Pafam kayada athauba singi numit pangthoknakre. Loidana nipan suba White Castle Sing Memorial Volleyball Tournament 2018 ngasidagi haukre. Housing mapungoiba pawmuk lobirasi. Manipur gi Forest and Environment Mahut Minister T. Syam Kumar na haikre. Malemda amakakta oiriba nupi khaktana phamba khwairamban ima kaithelgi akoibada dukan natabada nupa singna pofam phamjinbada ngasidagi athingba thamle. Karigumba pofam phamlamba thoklabadi IMC Act ki makhada sairak pigani. Wafam asingasi News Secretariat laiba Minister Syam Kumar gi office ta pawmisinga unabada Minister masana phungdokkibani. Minister na makha takibada Imphal manungda sariba dukan amadi building singda fire fighting system thamdaba amadi bazar manungda sagaliba building sing town planning amadi IMC gi approval yaudragadi saba yararoi. Approval yawi yaudi haibadu April gi tang 35 dagi yangsinba hauragani haibaga loinana ima kaithel amadi atai dukan singna ek amadi rule khangna thabak tawbiu hainasu Minister Syam Kumar na appeal tawrokli. Al kaina amadi ima kaithel manakta nupa singna port lomba yoro magadi Imphal Municipality ek ki matungina kudakta algi oiba nandi pigani erawa jege nongan badagi magi fire fighting kilam daba dasbil thamamdaba duka singa do madu Imphal Municipality ek ki matungina sabsana dusu isel lokakane loyana baza manungda sagalaiba building maya amadi semgalaiba renovation toriba mayam singa sisu sabsana koi town planning gi amadi Imphal Municipality gi approval yaudana se payamdana salma kudimak check toraga April 15 dagi sabsana madu step lokalane. Manipur gi Governor Dr. Nasma Heptulana hayeng April tang 13 sairauba numit lakpasida Manipur miyamda yaifa paujel pirakli. Governor gi paujelda harau nungairaba amadi yaifa mangal gi masak oiraba sairauba gi thoramsida Manipur miyambo aina ikai khumnabaga loinana sairauba gi paujel pijabada aingonda ngamkhai leitana nungaiba phawi. Sairaubana Hindu Maitai singi New Year gi khudam oiduna Manipur gi umthong khuding thawai hakchang yauna pangthoknari kumai asina basanta ritu lakpaga iroinana ari anau sinabadu khanghanduna afaba hayeng amagi asagi mangal sukhat piri. Kumai asi lakpasida state asigi sakhat thorang amasung manglomda sangsinanabagi lambida khurau thanghananaba hotnariba phattabagi saktibo manghananabagi warep lauminaduna punna sangsinminabagi matamsu oire. Anauba sahi sina lamdam asigi yumthong khudingda santi amasung sakhatpa poraklasanu haire. Manipur gi Chief Minister N. Biren Singh nasu hayeng April 13 da pangthokkadoriba sairauba kumai gi Manipur miyamda yaifa paujel pirakli. Chief Minister gi paujelda aikhoi masel gi marakta amaga gi marakta thajanaba leiba nungsiba santi leiba amadi ingtapa Manipur ama porakpa oirasanu hairi. Hayeng sairaupugi thoram pangthokkadoriba asiga mari leinana ngasi Kaksing Kaithel anganba numita Kaksing Kaithelda miyamna pot leinabagi sangwangnakhi. Hayengi thong thaknaba laida katnaba hai leiba lakpa miyamna Kaithel mina pik thankhe. Imphal gi Mantri Pukrida sagatliba Civil Secretariat ki phibam Chief Minister Nongthombam Biren ngasi satuna yangsinkre. Civil Secretariat sagatliba gi thabak thoram sing Chief Minister Biren yangsinbagi khongsat aduda Chief Secretary Dr. J. Suresh Babu amadi laingaki makok thongbo official kyasu saruk yakhe. English Singama Samapan Maripuni Toigi, April gi tang 12 da Kudum Popi da Indian Army ga khut thoknabada Pelegi Losingba, Thaudang Kunjabihari Allies Ozara Gu Yauna, Mioi Mapal Laikhidababu Ningsingduna, Sahi Kudingi Athoba Singi, Ningsing Numit Pangthok Pagum, Kumsi Sahi gi Oina Sungasi, Tongan ba mafam singda pangthok nakre.
Sairausing Singmairongda Pangthokpa Thoramda Miyamna Thobasinggi Khubamda Haikat Laikat Tamkhi Kudompopigi Thodokta Laikhidraba Thobasing Adudi Thodam Kunja Bihari Moirangtheng Prem Kumar Khundrakpam Saubhal Elias Rajen Naurem Rupen Elias Rajen Masa Thodam Loken Maibam Paka Elias Chauthoi Konthaujam Kamesor Elias Kanta RK Khoiromba Elias Gyane Amadi Langpuk Lakpam Dilipni Ngasigi Sairausingda Pangthokhiba Thoramga Mari Lainana Khundrakpam Saubhalgi Masanupi Kehes Medana Wafam Kaya Phongdorkle Bizar Kaidana Amata Oina Laga Lay Sukapiba say Apogi family Maikei Family Committee Maikei Tagasari Adu Handaki Home Department Supazana with the Inna Signa Id Aypa Apanba Pigana Tamna Tauraga Mudi Kaidanaba Kudi Kaidanaba Honazari says Tunda Lakataba Satrana Harun Kadikarame Amsu High Court Nayaba Pira Sahi Kudingi Hekatami says mine in the Signa and the Santi when the lady Trabamumi Atma Santi Apenba or the Sun or the family Maikei Ningsing Thoram Asi Togdok Tokpam Kodompo Pida Laiba Atobasingi Ningsing Kubamda Pangtok Tuna Imung Manungi Mioising Amadi Miamna Haikat Laikat Tamke Texam Dasu English Singama Samapan Marifuma Togi July Gitang Tarukta Indian Armina Helicopter Sizinaduna Pelegi Sip Bisesor Bu Pabgaloinana Atai Losing Bataret Hatki Basingi Mapam the Sumiamna Haikat Laikat Tamke Aina Tinkraba Lalalo Revolutionary People Front ki Secretary Publicity Robin Kumana Thadoropa Serolda Ing Kum Lisingani Tranipan April Tarahumdoi Athobasingi Numita Layoi Kraba Thona Paraba Athobasingi Ningsing Kubamda Mapung Oina Sairausingi Telda Amadi Mapam Kuding the Ladiba Athobasingi Ningsing Kubamda Masagi Silaba Tawai Sing Thadok Tuna Hikat Laikat Tamba the Saru Yakiba Nungsi Zarabasing Mitami Ahalaman Ibel Ise Isil Inau Club Association Institutes Amadi Organization ki Thomising Bar Association Government ki Thomising Haksel Loisang ki Thomising School Amadi College ki Wajasing Mahiroi Sing ki Maphamda RPM na Thagat Phongdok Sari Electronic Media ki Thomising Transport ki Thabak Tawriba Isil Inau Ana Layang ki Damak Tengbang ki Doctor Nurse Amadi Staff Sing ki Akoibada Laiba Isil Inau Sing ki Tengbang Loinana Manipur Police ki Isil Inau na Miyangi Aningba Pamba Ka Henba Athingba Thambidana Mathau Pangthok Kibagi Damakta Su Thagatpa Phongdok Sari Thoram Asi RPF ki Thauburoi Loisang Council Headquarters PLA General Headquarters Technical Command Strategic Command 252 Mobile Battalion Amadi Atai Unit Department Station Sing Loinana Party ki Central Bureau SR 123 Amadi 4 da Laiba Athobasingi Ningsing Khubamda Yawol gi Kai Khumnabu Utuna Haikat Laikat Tambagi Thoram Pangthok ki Hainasu Serol Sina Haibaga Loinana Athobasingna Laibaki Damak Thawai Kathok Tuna Lantheng Naramba Asina Aikoida Siba ki Dana Kathok Pagi Damak Haiba Yumpam Adu Thonbiram Le Kathok Kibagi Mahi Aikoi Kudimang Nai Kai Khumnapam Toi Irebaki Damak Le Palaitana Kathopam Toi Haiba Wapam Asi Iram Damasige Wasak Oiminarasi Haike Lok Sabagi MP BJP in charge Manipur Prahlad Singh Patel Manipur Legislative Assembly ki Speaker Y Khemsan BJP Manipur Pradesh ki Spokesperson Hais Benjamin Mate Party asigi Vice President S Joy Premananda Sharma amadi More da Lairiba Tongan ba community singelu singbasing yauraga ngasi More Hospital Crematorium ICP Singe Pibam Jangsin Kre Ngasi Yangsin Badu Loiraba Matungda Morege Ilora Hotel Ge Meeting Hall da Mipamasu Pangthoke Mipamaduda More da Lairiba Community Singe Maikai Dagi Moregi Lambi Thong Hospital Ge Award Apa Water Supply Crematorium Amadi Atai Award Apa Sing Lairiba Asigi Matang da Khangan Ke Maduda MP Prahlad Singh Patel na More da Lairiba Award Pa Khudong Sadaba Sing Asi Manipur Laingakta Amadi Chief Minister da Hainargani Haike Thoramduda Community Leader Sing na Memorandum Su Pisin Ke Waikhom Mani Girls College Thawal gi Numitarian ni Sathagadaba NSS Unit 2 gi Special Camp ngasidagi College asigi Conference Hall da Hodokre Mahiro Yankairom na Saruk Yaduna Sathagadawriba Camp asi Hodopagi Thoramda NSS Cell gi State License Officer Saimin Thang Lenthang
WMGC Thawal College की Principal Dr. O Ibeton Devi amadi WMGC Thawal की Anthropology की Head of Department के सदानंदना अथोइब मिथुंग सिंह ओइना सरुक याखे कैम असिकी मनुंग सन्ना यूनिट की volunteer सिंह न उ सरा थाबा health talk programs yoga camp district hospital Thawal दा लई थाबा amadi personality development program kaya pangthok kani hairi NSS cell gi state license officer Saimin Thang Len Thang na thoronga mari lainana hai NSS unit ki volunteer sing asi miyam gi mateng pangnaba samaj gi damak kathok patamnaba amadi afaba leadership ama oibagi magun sing adu laihanna bagi damak hangdokpa scheme amani ngasi lamdam asida NSS unit 180 laire haiki. You will be undergoing many other coming up trainings also in the future. Like we'll be doing leadership skill development training and all those. Everything, all the whole gamut of activities that we'll be doing is solely focused on the volunteer, not us, not the program officer. We are just enabling you all to become leaders of the future. That is the specialty of NSS. Hauzik Laibak asigi mafam kayada measles and rubella gi vaccination campaign chathariba asida lamdam asida lairiba tha mapandagi sahi tara manga phawgi angang singna soidana MR gi hidak asi kapthok piu wafam singa si Public Health and Research Institute ta pangthokpa pawmisinga unabada Manipur State Minorities Commission gi chairperson Dr. Sahid Burhanuddin na phongdokhibani Dr. Sahid Burhanuddin na hai lamdam sida lairiba Muslim community gi mioi singna MR gi hidak kapliba asida Muslim singi oina manadaba hidak generation mutpa yaba hidak kaple hairibasi aranba wafamni aranba wafamda thajaduna hidak kapidaba tawbigano measles rubella laina asi amuktang narabadi kannaba hidak laite maram aduna India government amadi Manipur government na mamal lauduna hidak kapthok lingaida saruk yabi ho Manipur gi oina hidak asi hauzik phawda sada humpugi mathakta kapthokle adubu Muslim community gidi hida kapthokpugi chang namely lana sandokliba asida thajabiganu haike ngasigi pawmisinga unaba aduda Manipur gi Health Commission Suman Singh su saruk yabaga loinana MR vaccination campaign asi India government state government who UNICEF UNDP na punna khusam naraga sinduna sathabani maram asina khudong sabasi lawbi ho soidana hida kapthokpiu haike Pawmisinga unaba aduda tongan ba health kamari lainaba officer sing Muslim organization kaya gilusing basing su saruk yake Wabagai Transport Cooperative Society Limited ki general body meeting lakliba tang kungi ayuk pung mapan tabada society asigi office ta pangthok lagani maram asina mari lainaba member amadi ex member singna matam chana laktuna mifam sida saruk yaranaba appeal torokle Old age pension, widow pension, disability pension, amasung si minister ge sotharaba singi tengbang CMST gi damak ming sansinanaba kaksing subdivision gi manungda lairiba miyamda SDO kaksing gi serol amana samajik nayaya diwas 2018 Ambedkar Jayanti gi saruk ama oina laukhatliba thorang asigi damak subdivision officer kaksing gi office April 3 2025 thangjanumita ayupung 10 dagi enrollment gi thabak horagani haina Kaksingi SDO Anjali Songthamna Thadoro Pasirol Amana Kanghalakle Uttar Pradesh ki Yogi Adityanath government na ain gi tawpham thokpa mathau tawdre haina Allahabad High Court na High Kibaga loinana BJP lawmaker Kuldip Singh Bukhudakta phananaba CBI da order pikre sahi tara tarukta suribi nupi masa amabu phamlan bagi thodokta maral leiraba Kuldip po phabagi muhutta victim oiribi nupi masa adugi imungda ona tainaba case thangalakle haiba police ki thawong dubuso ko na khangle haiki amaromda police na case adu CBI da sinakhrabanina state police na lawmaker Kuldip po phadabani hairi Allahabad High Court na Advocate General Raghavendra Singh na maduga manaba argument thamke wafam adu court na laukide amadi Kuldip po khudakta phananaba order thoke court ki judge na haikibada law and order machinery amasung government official sing adu Kuldip na haiba khakta da induna leire hairi gari kun ga loinana Kuldip na Lucknow da leiba police chief ki yungi mamang da laktuna mahak mara leite hairakre hairi
सानबगी पाउदा ऑल जिरीबाम स्पोर्ट्स एसोसिएशन जिरीबामना सिंधुना जिरीबाम गवर्नमेंट हायर सेकेंडरी स्कूल की सानबुंगदा ngasi निपान सुबा वाई केशो सिंह मेमोरियल सीनियर वॉलीबॉल टूर्नामेंट 2018 दिबोंग जीपी की आरके नोबिन्सना थोइबा मिथुंग ओइदुना हौदोख्रे थौरमदुदा ऑल जिरीबाम स्पोर्ट्स एसोसिएशन की प्रेसिडेंट एम ब्रजकांतना थौरमपु ओइखे ngasi हौदोपा नुमिता सानखिबा मैचसिंगदा तादबुंग वाईसीना आरवाईसी रामगाईजांगबु 15-13 15-13 15-12 थोइखे एल हाइस वाईसी लालपानीना मैरा क्लब सिंगदोंग लेकाइबु 15 15 13 15 13 13 15 15 थोइखे 15 सुबह कॉमनवेल्थ गेम्स 2018 ऑस्ट्रेलिया की गोल्ड कोस्ट सथरिबा असिदा नुपी की टेबल टेनिस भारत की मानिका बाट्रा अमसोंग माउमा दास की जुराना सिल्वर मेडल फंगबंगमख्रे सिंगापुर की फेंग तियानवाई अमसोंग यू मेगावी की जुरागा सानबदा 13 5 13 मरी 13 5 माइथीखे टेबल टेनिस की मिक्स डबल्स भारत मेडल फंगबगी चांस लेरे मिक्स डबल्स सारात अमसुंग दास की जुरा अमदी सत्यान अमसुंग दात्रा की जुरा सेमीफाइनल चंख्रबनी हौजी हौजी ओइरिबा मेडल टेलीदा ऑस्ट्रेलिया गोल्ड 65 सिल्वर 95 ब्रोंज 53 पुन्ना चाम 49 फंगदुना अहानबदा लैरी अनिसुबदा इंग्लैंड गोल्ड 38 सिल्वर 53 अमसुंग ब्रोंज 53 पुन्ना मेडल 45 फंगली इंडियाना गोल्ड 13 सिल्वर 13 ब्रोंज 13 पुन्ना मेडल 92 फंगदुना अहम सुबदा लैरी हौजिक अरोइबदा मरोइबा पाउ अमुहना इमा कैथेलदा नुपासिंगना पोफम फमजिनबा ngasiदगी अथिंगबा थमले हाइना मिनिस्टर श्याम कुमारना हाइख्रे पफम कयादा अथौबसिंगी नुमित पांगथोकनख्रे लोइदना निपान सुबा वाई केशो सिंह मेमोरियल वॉलीबॉल टूर्नामेंट 2018 ngasiदगी हौख्रे ngasigidamaktadi इमेज पाउदम पिजबा लोइसिनजरे मियंग ताबिरिबा पुनमपु अमुक हना खुरुमजरे।